ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏ ꯃꯄꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯏ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯏ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯄ ꯃꯇꯝ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯋꯥꯔꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯩꯔꯛꯈꯤ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ, ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯃꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯁꯤꯡꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯥꯏꯕꯪ ꯃꯤꯅ ꯌꯥꯔꯧ-ꯁꯥ ꯑꯣꯟꯈꯤꯕ, ꯎ ꯑꯣꯏꯅ ꯑꯣꯟꯈꯤꯕ, ꯂꯥꯏ ꯍꯤꯡꯆꯥꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯁꯨꯊꯥꯡ ꯅꯥꯏꯅ ꯂꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯐꯅ ꯀꯟꯅ ꯁꯥꯔꯤ, ꯑꯗꯨꯕꯨꯗꯤ ꯀꯥꯂꯦꯟ ꯊꯥꯕꯝ ꯑꯣꯏꯕꯅꯅꯤ꯫ ꯂꯥꯏꯁꯪ ꯀꯧꯕꯤ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯃꯅ ꯂꯁꯤꯡ ꯌꯥꯎꯕ ꯊꯨꯃꯣꯛ ꯑꯃ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ "ꯂꯁꯤꯡ ꯑꯁꯦ ꯃꯔꯨ ꯃꯟꯕꯗꯅ ꯋꯥꯔꯤꯕ, ꯅꯨꯡꯁꯥꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯐꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯛꯂꯣꯡ ꯃꯆꯥ ꯑꯃꯗ ꯂꯁꯤꯡ ꯈꯔ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯁꯟꯗꯣꯛꯇꯨꯅ ꯐꯧꯗꯨꯅ ꯊꯝꯃꯤ꯫ ꯃꯣꯏꯊꯥꯝ ꯅꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯗ ꯐꯅꯦꯛ ꯑꯃꯠꯇ ꯁꯥꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ "ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ, ꯃꯍꯥꯛꯁꯨꯅꯦ ꯃꯆꯥꯅꯒ ꯌꯥꯝꯕꯅꯦ, ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯅꯒꯅꯦ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯦ, ꯃꯇꯦꯡꯁꯨ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗꯦ ꯇꯧꯔꯤꯕꯁꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯨꯁꯤꯡꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯁꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯍꯧꯅꯗꯦꯅꯦ ꯅꯣꯏꯕꯣ꯫ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯂꯩꯅꯔꯨꯆꯣꯆꯣ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦ ꯅꯈꯣꯏꯕꯣ"꯫ ꯃꯁꯨꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯑꯗꯨꯗꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ"꯫ ꯂꯥꯏꯁꯪꯅ, "ꯍꯥ, ꯍꯧꯖꯤꯛꯄꯣ ꯋꯥꯔꯤ ꯂꯤꯒꯗꯧꯔꯤꯕ? ꯍꯣꯏ, ꯂꯤꯕꯤꯌꯨ"꯫ ꯂꯥꯏꯁꯪ, "ꯅꯨꯡꯁꯥꯅ ꯑꯁꯨꯛ ꯀꯟꯅ ꯁꯥꯔꯕ ꯑꯁꯤꯗ ꯀꯅꯥꯒꯤ ꯋꯥꯔꯤ ꯂꯤꯕꯅꯣꯗ? ꯍꯣꯔꯦꯟꯅꯦ ꯏꯕꯦꯟꯅꯅꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯂꯤꯕꯤꯒꯦꯀꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯅꯔꯨꯔꯣꯆꯣ"꯫ "ꯇꯜꯂꯤ ꯀꯩꯁꯨ, ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯌꯥꯗ꯭ꯔꯗꯤꯅꯦ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯁꯪꯅ ꯍꯥꯏꯍꯧꯋꯤ, "ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕ ꯀꯥꯏꯅ, ꯂꯥꯏ ꯇꯤꯟꯅꯒꯅꯦ ꯑꯃꯨꯛ ꯆꯦꯟꯈꯤꯒꯅꯤꯀꯣ"꯫ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯁꯪꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯥꯏꯁꯪꯅ ꯐꯨꯡꯒꯥ ꯃꯅꯥ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯛꯀꯤ ꯃꯁꯨ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ"꯫ "ꯇꯨꯝꯗꯦꯗ"꯫ "ꯑꯗꯨꯗꯤ ꯋꯥꯔꯤ ꯂꯤꯕꯤꯔꯣ"꯫ "ꯉꯁꯤꯗꯤꯅꯦ ꯂꯤꯔꯒꯨꯝꯁꯤꯗ"꯫ "ꯌꯥꯗꯦ ꯀꯩꯁꯨ, ꯏꯕꯦꯟꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯔꯔꯣꯏ"꯫ ꯂꯥꯏꯁꯪꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯐꯝꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯕꯨ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯂꯕ꯭ꯔꯣ"꯫ "ꯍꯥꯝꯂꯦ ꯏꯕꯦꯟ"꯫ ꯂꯥꯏꯁꯪꯅ, "ꯑꯗꯣ ꯏꯕꯦꯟꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ꯫ ꯅꯈꯣꯏꯅ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗꯣ ꯁꯥꯟꯅꯒꯅꯨ꯫ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕ ꯑꯁꯦ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯕꯅꯤꯀꯣ". "ꯍꯥꯏꯖꯤꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯗ ꯀꯤꯅꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤ"꯫ "ꯍꯩ, ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯏꯕꯦꯟꯒꯤꯁꯦ". "ꯍꯣꯏ, ꯍꯌꯦꯡꯗꯒꯤ ꯁꯥꯟꯅꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯏꯕꯦꯟ, ꯋꯥꯔꯤ ꯂꯤꯕꯤꯔꯣ"꯫ "ꯀꯔꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕꯅꯣ ꯅꯈꯣꯏꯕꯣ"꯫ ꯂꯥꯏꯁꯪꯅ ꯑꯗꯨ ꯍꯦꯛ ꯍꯪꯕꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯟꯅꯩ꯫ "ꯀꯔꯤ ꯋꯥꯔꯤ ꯂꯤꯍꯟꯁꯤꯒꯦ"? "ꯑꯩꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ"꯫ "ꯅꯪꯒꯤꯗꯤ ꯆꯜ"꯫
ꯑꯩꯒꯤꯁꯨ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯋꯥꯔꯤꯕꯨ ꯑꯣꯏꯔꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯕꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯟ ꯍꯤꯡꯆꯥꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯂꯥꯏꯁꯪꯅ ꯍꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯥꯔꯒ ꯅꯈꯣꯏ ꯀꯤꯅꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯅꯦ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯂꯤꯔꯣꯏꯀꯣ ꯑꯗꯨꯗꯤ ꯏꯕꯦꯟꯅ ꯂꯤꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯏꯕꯦꯟꯅꯅꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯀꯣ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯅꯥꯕ ꯍꯥꯏꯅ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯝ ꯅꯥꯔꯒ ꯁꯤꯕ ꯑꯃꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤꯀꯣ ꯂꯤꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯈꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯥꯕ ꯍꯥꯏꯕ ꯑꯁꯤ ꯂꯩꯔꯝꯗꯦ ꯅꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯑꯁꯨꯝ ꯈꯜꯂꯤ ꯑꯩꯅ ꯁꯦꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯦ ꯄꯣꯛꯄꯗꯤ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯤ ꯈꯛ ꯌꯥꯔꯣꯏ ꯁꯤꯕ ꯑꯁꯦ ꯂꯩꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯔꯝ ꯇꯧꯒꯅꯤ ꯋꯥꯈꯟꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯈꯜꯂꯛꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯍꯥꯏꯅ ꯁꯤꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯑꯍꯥꯟꯕꯗ ꯅꯥꯍꯟꯒꯗꯕꯅꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯁꯦ ꯁꯤꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯦ ꯂꯩꯍꯜꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯟꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯂꯣꯏ ꯂꯩꯃ ꯂꯥꯏꯔꯦꯟꯕꯤ ꯅꯪꯒ ꯑꯩꯒ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪꯒꯤ ꯁꯛꯂꯣꯟꯗ ꯂꯥꯡꯑꯣꯟꯗꯨꯅ ꯊꯕꯛ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯤꯗꯣ ꯂꯥꯏꯔꯦꯟꯕꯤꯅ ꯀꯔꯤ ꯊꯕꯛ ꯁꯤꯟꯊꯥꯕꯨ ꯑꯣꯏꯔꯕꯅꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯅꯥꯏꯗ꯭ꯔꯤ ꯃꯈꯣꯏꯅ ꯁꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯤꯍꯟꯕ ꯇꯥꯔꯦꯗꯣ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯃꯈꯣꯏꯕꯨ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯃꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨꯗꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯅ ꯁꯨꯝꯗꯧꯕꯅꯤ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯥꯕ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯂꯩꯍꯟꯒꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯅꯥꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯥꯍꯜꯂꯕ ꯃꯇꯨꯡꯗ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯦꯟꯕꯤꯅ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯅꯥꯍꯟꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯅꯤꯡꯊꯧꯅ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯄꯥꯟꯗ ꯀꯨꯝꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯅꯥꯕ ꯅꯨꯄꯥ ꯑꯃ ꯁꯥꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯔꯣ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯌꯦꯡꯂꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯨꯔꯁꯤ ꯃꯁꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯔꯦꯟꯕꯤ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯟꯕꯤ ꯑꯅꯤ ꯑꯗꯨ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯊꯔꯛꯂꯤ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯟꯕꯤ ꯃꯥꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯦꯟꯕꯤ ꯏꯕꯦꯝꯃ ꯇꯨ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯗꯣꯜꯗ ꯂꯩꯔꯤꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯂꯥꯛꯎꯀꯣ ꯑꯅꯥꯕ ꯑꯩꯒꯤ ꯏꯄꯥꯎ ꯍꯪꯂꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯁꯛꯇꯝ ꯂꯥꯡꯑꯣꯟꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯍꯅꯨꯕ ꯑꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯌꯨꯝꯅꯦꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯍꯦꯛ ꯁꯥꯏ ꯍꯩꯋꯥꯅꯦ ꯐꯝꯃꯦꯟꯒ ꯑꯃꯠꯇ ꯊꯝꯗꯦ ꯀꯔꯤ ꯌꯨꯝꯗꯥ ꯀꯧꯕꯒꯦ ꯃꯁꯤꯕꯨ ꯐꯝꯃꯦꯟ ꯊꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯠꯇ ꯄꯨꯟꯁꯤꯔꯔꯣꯏꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯦꯟ ꯃꯄꯥ ꯁꯛꯇꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯤ
ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯥꯡꯄꯣꯛ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ, ꯇꯥꯗ, ꯀꯅꯥꯅꯣ ꯑꯁꯤꯗ ꯇꯨꯝꯂꯤꯕ ꯑꯁꯤꯕꯨ? ꯑꯍꯤꯡ ꯑꯁꯤꯃ ꯃꯄꯥꯜ ꯑꯁꯤꯗ ꯌꯥꯔꯦꯛꯂꯤꯕ ꯃꯥꯜꯂꯤ꯫ ꯐꯃꯨꯡꯗꯒ ꯐꯖꯅ ꯇꯨꯝꯒꯦ ꯍꯥꯏꯗꯤ ꯋꯥꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯨꯝꯕ ꯇꯥꯔꯕꯁꯨ ꯅꯣꯡꯉꯥꯟꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ꯫ ꯉꯁꯥꯏꯅ ꯍꯧꯒꯠꯄꯕꯨ ꯌꯥꯔꯕꯅꯤ꯫ ꯃꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕ ꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ, ꯃꯅꯥ ꯄꯪꯕ ꯃꯤꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯃꯤꯅꯣ ꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩꯁꯨ ꯎꯕ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯂꯨꯔꯁꯤ꯫ ꯈꯥꯡꯄꯣꯛ ꯌꯨꯝ ꯑꯗꯨꯒꯤ ꯐꯝꯌꯦꯟꯗ ꯍꯤꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, ꯍꯣꯏ ꯏꯄꯟ, ꯅꯣꯡ ꯄꯨꯡ ꯉꯥꯜꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯒꯠꯄꯤꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯏꯄꯟ? ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯂꯕ ꯑꯁꯤꯗ ꯇꯞꯅ ꯈꯨꯝꯂꯛꯏ, ꯇꯨꯝꯕ ꯅꯠꯇꯦꯗ, ꯍꯤꯞꯄꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯣ, ꯍꯤꯞꯄ ꯑꯣꯏꯔꯕꯁꯨꯅꯦ, ꯍꯧꯒꯠꯄꯤꯔꯣ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯤ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯍꯧꯒꯠꯄꯕꯨ ꯉꯝꯗ꯭ꯔꯦꯗ, ꯍꯛꯆꯥꯡꯁꯦ ꯅꯥꯔꯦ꯫ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯜꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯍꯪꯂꯛꯏ, ꯍꯣꯏ ꯏꯄꯟ, ꯅꯥꯔꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯅꯥꯕ ꯍꯥꯏꯕꯁꯤꯗꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯟꯖꯤꯜꯂꯛꯄ, ꯊꯕꯛ ꯐꯖꯅ ꯇꯧꯕ ꯉꯝꯂꯛꯇꯕ ꯑꯁꯤꯕꯨꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯗꯤ ꯅꯥꯕ ꯑꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯄꯥꯝꯗꯦ, ꯑꯩꯗꯤ ꯅꯥꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯣꯏꯔꯦ꯫ ꯍꯛꯆꯥꯡꯁꯨ ꯋꯥꯒꯗꯕ, ꯇꯜꯂꯤ, ꯅꯥꯕꯒꯅꯦ ꯇꯜꯂꯤ ꯑꯩꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯇꯥꯔꯒ ꯍꯅꯨꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯥꯕ ꯍꯥꯏꯕ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯏꯄꯟ? ꯁꯦ, ꯑꯩ ꯍꯥꯏꯒꯦꯀꯣ, ꯃꯥꯡꯒꯣꯜꯁꯤꯗꯅꯦ ꯍꯦꯛꯇ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯐꯝꯃꯨ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯄꯟ, ꯑꯅꯥꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯝꯂꯕꯗꯤ ꯏꯄꯟꯗꯧꯅ ꯑꯩꯈꯣꯏꯁꯨ ꯅꯥꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯍꯣ ꯇꯥꯗꯥ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯑꯣ, ꯅꯪ ꯂꯥꯛꯑꯕ ꯑꯣꯏꯔꯦ, ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯀꯥꯈꯠꯂꯛꯎ, ꯀꯥꯈꯠꯂꯛꯎ꯫ ꯍꯅꯨꯕ ꯑꯁꯤꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯅꯤ, ꯑꯩꯒꯤꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯁꯤ ꯑꯃꯥꯏꯕꯤꯅꯤ, ꯂꯥꯏ ꯇꯤꯟ ꯈꯨꯏꯔꯝꯕꯤꯅꯤ, ꯃꯍꯥꯛꯅꯤꯅꯦ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ, ꯑꯣ, ꯃꯥꯅꯤ, ꯑꯩꯅ ꯅꯥꯕ ꯑꯁꯤ ꯐꯅꯅꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯅꯥꯕ ꯑꯁꯤ ꯐꯅꯅꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯏꯄꯟ ꯑꯁꯤꯅ ꯅꯥꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯅꯤ ꯎꯔꯤꯕ꯫ ꯃꯍꯥꯛꯅꯕꯨꯗꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏ, ꯑꯗꯨꯕꯨ ꯏꯃꯥ, ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯏꯕꯤꯅ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯦꯅ ꯍꯥꯏꯔꯕꯗꯅꯦ ꯅꯤꯡꯊꯧ ꯑꯃꯒꯨꯝꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ, ꯃꯇꯧ ꯀꯔꯝꯅ? ꯃꯥꯏꯕꯤ ꯑꯗꯨꯅ, ꯁꯦ, ꯅꯈꯣꯏꯅꯅꯦ ꯈꯪꯅꯤꯡꯂꯒꯅ ꯑꯩꯅꯦ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯒꯦꯀꯣ, ꯅꯈꯣꯏ ꯃꯨꯟꯅ ꯌꯦꯡꯂꯨꯀꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯂꯥꯛꯂꯤꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯅꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ, ꯑꯣ, ꯑꯅꯥꯕ ꯍꯥꯏꯁꯦ ꯑꯁꯨꯃꯥꯏꯅ ꯃꯁꯥꯒ ꯅꯝꯕꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯁꯥ ꯅꯝꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯈ꯭ꯔꯗꯨꯅ ꯏꯄꯟ ꯑꯁꯤꯗꯤ ꯇꯨꯝꯕꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯣ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯗꯥ, ꯅꯁꯥꯗꯣ ꯅꯥꯕ ꯐꯅꯅꯕ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯕꯒꯦ? ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯎꯗꯣ ꯑꯩ ꯊꯣꯡꯖꯒꯦ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯕꯦꯝꯃ, ꯄꯥꯠꯇꯒꯤꯅꯦ ꯉꯥ ꯐꯥꯔꯨꯆꯣ, ꯑꯗꯨꯒ ꯉꯥ ꯑꯗꯨꯕꯨꯅꯦ ꯍꯥꯎꯅ ꯊꯣꯡꯂꯛꯎ꯫ ꯃꯥꯏꯕꯤ ꯑꯗꯨꯅ, ꯍꯣꯏ ꯇꯥꯗ, ꯑꯗꯨꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯌꯦꯡꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡꯒꯁꯦ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇꯒ ꯆꯥꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯗꯥ, ꯄꯥꯠꯇꯒꯤꯅꯦ ꯉꯥ ꯐꯥꯖꯔꯛꯂꯦ, ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯊꯣꯡꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥꯗꯥ, ꯇꯥꯗꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯗ ꯉꯥꯗꯣ ꯊꯣꯡꯂꯕꯅꯤ, ꯂꯣꯏꯗꯨꯅ ꯂꯩꯔꯦ, ꯑꯅꯥꯕ ꯑꯗꯨ ꯐꯅꯅꯕ ꯈꯔꯕꯨ ꯍꯥꯟꯅ ꯆꯥꯁꯤꯟꯁꯤꯀꯣ, ꯅꯆꯟꯅ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯊꯤꯗꯣꯛꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯤꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯁꯦ ꯇꯥꯗ, ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯁꯤꯗ ꯈꯔ ꯆꯥꯁꯤꯜꯍꯧꯁꯤ, ꯅꯆꯟꯅ ꯏꯟꯖꯔꯒꯦ꯫ ꯉꯥ ꯊꯣꯡꯕ ꯑꯍꯥꯎꯕ ꯑꯗꯨꯕꯨ ꯍꯅꯨꯕ ꯑꯗꯨꯗ ꯏꯟꯕꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯏ, ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡꯒ ꯊꯣꯡꯗꯨꯅ ꯄꯤꯖꯅꯕ ꯑꯣꯏꯔꯦꯀꯣ, ꯃꯈꯨꯠꯅꯒ ꯆꯥꯗꯉꯩ ꯏꯟꯕꯤꯕ꯫ ꯑꯍꯥꯎꯕꯗ ꯁꯨꯝ ꯆꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯥꯅꯤꯡꯂꯦꯕꯨ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯕꯥ ꯇꯧꯔꯒ ꯐꯝꯆꯥ ꯆꯥꯕ ꯑꯣꯏꯔꯦꯀꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕꯨ꯫ ꯍꯅꯨꯕ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯅꯕ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯦꯟꯁꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯄꯨꯛ ꯑꯁꯦ ꯄꯤꯛ ꯊꯟꯅ ꯍꯦꯛ ꯆꯥꯊꯣꯛꯂꯤ꯫ ꯃꯥꯏꯕꯤꯗꯨꯅ, ꯑꯗꯣ ꯇꯥꯗ, ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯑꯃꯨꯛ ꯅꯈꯣꯡ ꯅꯈꯨꯠꯁꯦ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯁꯤ, ꯑꯗꯨꯒ ꯇꯨꯝꯅꯅꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯥꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯅꯥꯕ ꯍꯅꯨꯕ ꯑꯗꯨ ꯑꯃꯨꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅ ꯁꯤꯕ ꯑꯗꯨꯃꯗꯤ ꯄꯥꯝꯅꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯟ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯀꯧꯔꯒ ꯍꯅꯨꯕ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥ ꯊꯛꯀꯗꯕꯒꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯌꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯈ꯭ꯔꯕ ꯍꯅꯨꯕ ꯑꯗꯨꯁꯨ ꯍꯜꯂꯛꯄ ꯁꯥꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯑꯣ, ꯇꯥꯏꯕꯪ ꯃꯤꯅ ꯅꯥꯗꯨꯅ ꯁꯤꯕ ꯍꯥꯏꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕꯁꯦ ꯑꯃꯨꯛ ꯆꯥꯕ ꯌꯥꯎꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ, ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯦ ꯅꯥꯕ ꯑꯃꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯅꯤ ꯑꯁꯦ ꯂꯩꯍꯜꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯌꯥꯅꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯂꯤꯔꯝꯕ ꯂꯥꯏꯁꯪꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝ ꯇꯧꯅ ꯇꯥꯏꯕꯪ ꯃꯤꯅ ꯑꯅꯥꯕ ꯑꯃꯗꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯀꯣ꯫ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ, ꯏꯕꯦꯟ, ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯁꯤꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯀꯗꯥꯏꯗ ꯆꯠꯄꯒꯦ? ꯃꯗꯨꯒꯤꯁꯨ ꯊꯥꯖꯅꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯈꯪꯕ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯅ ꯁꯤꯕ ꯍꯥꯏꯅ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ
ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯀꯗꯥꯋꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯂꯤ꯫ ꯑꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯁꯤꯟꯊꯥ ꯄꯨꯕ ꯇꯦꯡꯕꯥꯟꯕ ꯃꯄꯨꯃꯥꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥꯅ ꯑꯣꯏꯕꯦꯝꯃ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯇꯥꯑꯣ ꯇꯥꯏꯕꯪ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥꯅꯧꯗ ꯁꯤꯟꯊꯥ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤꯗꯣ ꯃꯁꯤꯗ ꯂꯥꯏꯔꯦꯟꯕꯤ ꯃꯥꯅ ꯃꯁꯥꯕꯤꯒꯤ ꯁꯤꯟꯊꯥꯕꯨ ꯀꯣꯔꯣꯛꯊꯛꯇ ꯀꯥꯞꯐꯗꯦ ꯃꯥꯂꯦꯝꯂꯩꯗ ꯇꯥꯐꯗꯦ ꯈꯟ ꯆꯔꯩ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯗꯨꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯕ ꯌꯦꯡꯗꯨꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯄꯨꯅꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯀꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯗꯣ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯁꯦꯠꯅ ꯈꯥꯏꯅꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯂꯥꯏꯔꯦꯟꯕꯤ ꯃꯥꯅ ꯃꯥꯂꯪ ꯌꯥꯡꯕꯤ ꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯏꯗꯣ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯅꯨꯡꯗꯒꯤ ꯁꯤꯡꯂꯤ ꯄꯥꯐꯜ ꯃꯔꯤ ꯈꯣꯡꯂꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯗꯣꯛꯂꯛꯂꯝꯃꯤꯗꯣ ꯈꯣꯡꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯈꯔ ꯄꯟꯕ ꯇꯥꯔꯕꯗ ꯈꯥꯈꯣꯡ ꯂꯥꯏꯈꯣꯡ ꯃꯥꯂꯪꯈꯣꯡ ꯑꯇꯧꯈꯣꯡ ꯇꯤꯜꯂꯔꯦꯟ ꯂꯥꯏꯔꯦꯟ ꯌꯥꯏꯃꯣꯡꯕ ꯄꯨꯝꯂꯦꯟ ꯂꯤꯟꯗꯥꯎꯔꯦꯟ ꯑꯁꯤꯅꯆꯤꯡꯕꯅꯤꯗꯣ ꯑꯁꯨꯝꯅ ꯈꯣꯡꯂꯤ ꯍꯧꯔꯛꯄꯅ ꯌꯥꯎꯔꯩꯕꯤ ꯇꯨ ꯈꯣꯡ ꯈꯣꯡ ꯇꯛꯅ ꯈꯣꯡ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅ ꯃꯊꯪꯗꯗꯤ ꯊꯥꯡꯖꯤꯡꯒꯤ ꯃꯐꯝꯗ ꯋꯥꯏꯊꯨꯡꯂꯗꯨꯅ ꯄꯨꯝꯂꯦꯟ ꯀꯧꯕ ꯆꯤꯡꯂꯤꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯪꯈ꯭ꯔꯕꯗ ꯅꯍꯥꯟ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏ ꯃꯩꯔꯝ 12 ꯑꯗꯨ ꯍꯧꯅ ꯆꯥꯛꯂꯛꯂꯝꯃꯤꯗꯣ ꯃꯩꯔꯝ 12 ꯑꯁꯤꯒꯤ ꯃꯃꯤ ꯈꯔ ꯄꯜꯂꯕꯗ ꯑꯃꯟ ꯆꯤꯡꯀꯨꯝꯃꯩ ꯃꯩꯖꯥꯎ ꯈꯥꯝꯕꯤ ꯃꯩ ꯆꯥꯎꯕꯣꯛ ꯈꯝꯗꯥ ꯃꯩ ꯇꯦꯛ ꯇꯦꯛ ꯈꯣꯏꯖꯨ ꯃꯩ ꯊꯪꯂꯦꯟ ꯏꯃꯥꯟ ꯁꯦꯠꯅ ꯃꯩ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅ ꯃꯩ ꯑꯁꯤꯅꯆꯤꯡꯕꯅꯤꯗꯣ ꯃꯩꯔꯝ 12 ꯑꯁꯤꯅ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯗ ꯑꯔꯣꯏꯕ ꯃꯩ ꯑꯣꯏꯅ ꯍꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯈꯥꯒꯤ ꯊꯧꯗꯨ ꯅꯨꯡꯊꯣꯡꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯒꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯤꯍꯨꯟ ꯊꯧꯋꯜ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯟꯗꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯀꯪꯂꯥ ꯈꯣꯏꯗꯧꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕꯗꯧꯅ ꯂꯩꯔꯒ ꯋꯥ ꯇꯥꯅꯗꯨꯅ ꯍꯩꯌꯤ ꯀꯩꯊꯦꯟ ꯀꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯍꯨꯟ ꯊꯥꯋꯟ ꯄꯨꯝꯅꯃꯛꯅ ꯀꯔꯝꯅꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯈꯥꯝꯕꯤ ꯃꯩꯅ ꯍꯧꯅ ꯆꯥꯛꯂꯤ ꯂꯥꯏꯖꯦ ꯏꯁꯤꯡꯅ ꯊꯨꯝꯍꯜꯂꯛꯂꯤ ꯃꯥꯂꯪ ꯃꯊꯤ ꯅꯥꯏꯔꯛꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏꯗꯣ ꯑꯁꯨꯝꯅ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏꯅ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯂꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯁꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯕ ꯍꯧꯔꯛꯂꯤ ꯂꯝꯕꯦꯜ ꯑꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯔꯕꯗ ꯑꯁꯤ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯌꯥꯡꯗꯧ ꯂꯝꯁꯥꯡꯗ ꯄꯨꯔꯛꯂꯝꯃꯤꯗꯣ ꯃꯈꯣꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕꯗ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯈꯔꯨꯡ ꯏꯃꯥꯏ ꯆꯣꯟꯕ ꯑꯃꯁꯨ ꯊꯝꯂꯝꯃꯤ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯂꯥꯛꯄ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯀꯥꯕꯒꯤ ꯑꯋꯥ ꯁꯧꯗꯣꯡ ꯊꯨꯡꯕ ꯀꯌꯥ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯖ ꯏꯁꯤꯡꯕꯨ ꯊꯛꯇꯨꯅ ꯀꯣꯛꯍꯟꯖꯔꯝꯃꯤ ꯏꯃꯥ ꯃꯍꯥꯛꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯗꯨꯅ ꯉꯩꯍꯥꯛ ꯄꯣꯊꯥꯍꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯀꯥꯔꯛꯂꯝꯃꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯡꯅ ꯏꯔꯨ ꯁꯥꯗꯦꯡꯍꯜꯂꯝꯃꯤ ꯎꯇꯤꯅ ꯁꯝꯈꯣꯡ ꯁꯦꯡꯍꯜꯂꯝꯃꯤ ꯆꯤꯡꯍꯤꯅ ꯁꯝꯕꯥꯜ ꯂꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯡꯁꯦꯟ ꯈꯣꯡꯕꯥꯟꯗ ꯁꯝꯆꯦꯠ ꯃꯤꯡꯁꯦꯟ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯝ ꯃꯅꯥ ꯍꯥꯠꯇꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯆꯔꯩ ꯐꯤꯖꯣꯜ ꯍꯣꯡꯍꯟꯗꯨꯅ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯑꯁꯤ ꯂꯝꯕꯤ ꯃꯥꯏꯀꯩꯗ ꯄꯥꯡꯉꯤ ꯑꯁꯨꯝꯅ ꯑꯁꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯅꯅꯕ ꯄꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯁꯪꯅ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯦ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦꯀꯣ ꯅꯈꯣꯏꯕꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯏꯕꯦꯟ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯕꯦꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯂꯥꯏꯁꯪꯅ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯉꯝꯕ ꯋꯥꯔꯤ ꯅꯠꯇꯦꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯊꯥꯡ ꯅꯥꯏꯅ ꯂꯤꯅꯔꯝꯕ ꯆꯤꯡꯕꯨꯡ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯏꯕꯪꯁꯤꯡꯅ ꯀꯌꯥ ꯈꯪꯅꯔꯛꯇ꯭ꯔꯤ
खरा लेरबदी असिगुम्बा वारी असिगी लिकुन मांखरगनी खंदना इसुसिंगिदमक्ता अमुक लीबनी वारी असे नखोइना अमुक नखोइगी नचाना सुसिंगदा लियुको होय इबे अदुगा वाफम अमना सिरबा तुंगदा ताइबंग मपुगी मनाक्ता चखरबा थवाई अदो मागी मनाक्ता अदुमुक लेदुइरा नत्रगा ताइबंग पालसिदा मपु अमा ओइना अमुक पोलकद्रो लाइसंगना खुमी हा मधुमदी आइसु चप चाबा खंग्रे अदुबुने इपा इपुसिंगना हाइबिरमबददी मियोइबगी मपु असे तरेलक पोई हाइना हाइबिरमिरो कदाई फौबा चुमलिबनो लालिबनो हाइबदुमदी खंग्रे मपोक तरेल हाइबा असे ताइबंग मी ओइना अदुमक पोलकनी हाइबा लेति मसिदी अखोइना ताइबंगदा हिंगलिङै मतमदा हौखिबा अफबा अमदी फत्तबा थबकसिंग अदुगी मखा पोली अफबा थबक तौरगना थवाइना नोंगाखरबा तुंगदा आदा नुंगाइना लेरि मसिदसु नतना मथंग मपोक लांगोंदसु ताइबंग मियोइ ओइना मसिदसु नतनाने मथंगी मपोक लांगोंदसु ताइबंग मी ओइना अदुमक पोकदौरिबनी अदुना नखोइसु मपोक खुदिंगदा ताइबंग मी ओइना पोकपा ngamnanaba अफबा थबक खक्तमक तौको फत्तबा थबक अमता तौबा यादे कोइसु सा मसुसिंग अदुना होइबे ngasiदगी नसु अखोइसु अफबा थबक मखै तौरगे मपोक तरेलक ताइबंग मियोइबु ओइना पोकपा ngamjage कोइबे angang amana mu hangle adoibe taibang miyoibana chiraba tungda magi thawai aduna taibang mapugi manakta yaure madugi matungda amu handuna taibang mapukta amuk pulukpa yai haina su haibire aduda nasu aina khangjaningbadi thawai aduna mapu amada amuk pulukpa matamda karamna khangba ngamgani laisangna isugi wahangsimadi yamna lureda phare ai hairege सिख्रबा तुंगदा थवाइना अमु हलकपा पोई नत्रगा पोकते हाइबा असे अहल लमनसिंगना असुमना थाजनरमिदो इमुंग अदुदा नौना पोकलकलिबा अंगांग अदुना मागी हक्चांगदा चा हाइबा असिना थुंगलकपा थोकलबदी अंगांग अदुबु मपा मपु हक्तकी थवाइ हंजिलक्तुना अमु पोकलइनि हाइना असुमना थाजनैदो मसु अमना ओ अदुमना तौबोरे कोइबे ngasidi yamna nungaire wakhal lawsing oiba yaba wari kaya amasu takbire aikhoisu afaba thabang akta taurage tanja asida chakhumda chak thonglibi mamong nupi aduna haire ima chak siloi chathongnaba tawbiro nasu singsisu chak bijaragi laisangna masu sing adubu yengduna haire isusa ngasigi ibengi changai wari asidi matang aswaisida loisillasiko namana ne chak loi chatholorasila hogolo hogolo masu sing aduna hoibe ado nimit khudingi asingumba wakhal losing oiba yaba wari mayam ama libiyu koibe laisangna hoi hoi ligani asumna wari liba loiraduna masuma bensing adu hogatuna puna chakchaminarami सही खरगी मतुंगदा अहल ओइरबि लाइसंग अदु अहल लेना नादुना मतम खरा नादुना लेरमलगा अदुमक सिखिरमी मसिगी मतुंग सही कयागी मतुंगदा लाइसंगी मसुसिंग अदु मपुंग मरे फाना चौरकलमी नुपी अंगांग थीदुना मचा फोबो यौनरमी मतम मसिदा लाइसंगी मसु नुपा अमगी मचा पुकलमी महाकी मचा अदुगी हक्सांगदा चा अमा थुंगलकलमी चा थुंबा अदुबु उबदा मसु नुपा अदुना खली अईगी बेंगी थवाइदो मपु अमदा अमुक लांगोंदुना अईगी इचा ओइना पुकलबोइरे असुम तौना अफबा थबक कया तौदुना मबेंगी वारी अदुबु ngaktuna लेखिरमी